Image Pauda Mek Tabire Basumbo Yunam Anuradha Devina Ikono Krumzari, Housing Mureba Pauda, Yongkam Irabona, Wankai Assembly Constituency, Oina Manipur Legislative Assembly elected member Oregane. National Education Policy 2020 ki matangda sensitization program amasung NARF amasung AISHE ki matangda workshop pangthokre. Miyoi Kuntra Nipanda Dr. Ambedkar Award Rajya Sabha ke MP Leisam Basana Zawuni Yanthokre. Loinana, Union Education Minister Ramesh Pokhriyal Nisakna Indira Gandhi National Open University ge Kuntra Maridak Soba Convocation da virtual ge Kuthagna Wangakre. Hose Pausan Episode Wankai Assembly Constituency ge Hanage MLA Yongkampi Irabona Lisangane Taratreta High Court Okram Henry ge Mathakta Thangakiba election petition amage judgment ngasi lauthokna petitioner number 1 oikiba Yongkampi Irabot ki favor da right pi kiba loinana under section Chama clause ama DI and 4 of the Representation of People's Act 1951 lauthokibagi respondent number 1 15 Wankai Assembly Constituency in the Manipur Legislative Assembly election 2017 as a null and void. Haina declared Tokiba Galoinana petitioner as a Lisangani Taratreta Pangtokiba, Taramatui Suba, Taramanga Wankai Assembly Constituency written candidate elected member ne Haina Rai Pikre. Lisangani Taratreta Pangtokiba, Taramatui Suba, Legislative Assembly ge Wankai Kendrada, Okram Hanari, my Paglai Haina Lautokraba, Numit Karenigi. Matungda petitioner want why Irabona High Court of Manipur da Henry Mayogda election petition as a takibane. Mikana Duda or Henry Congress ki Mireb Oiki why Irabona BJP ki Mireb Oikibane High Court Namakwege website upload Tauropaki Matung in our justice MB Morley Dharange single bench election petition as a high close lista anba item da yauri. Petitioner sige final hearing bench asimaktada mamangta March ke tangtaratre ta pangthoktuna judgment order reserve tawduna thamlakiba adu ngasi honorable high court na lauthoke bagloinana respondent number 1 to oikiba o Henrina 15th Wankai Assembly Constituency ge 11th Manipur Legislative Assembly ge election 2017 as a nant and appoint ne lauthokiba Hai Kibagaloinana, petitioner Y Irabot Singh Machagi Sahi Chaurangna, Humbudra the Red, Apopa Lekidraba Y Angang Yama Singh, Kurai Ahongai, Post Office Impal and Police Station Porampat Imphal East District, Manipur as a written candidate, Manipur Legislative Assembly Election 2017 as a 15th Wankai Assembly Constituency written candidate, duly elected member of the Haina Irabot ki Pavada case Aduge Justice Honorable MB Morley Dharana Rai Pikibane. Court Sinata Kiba Raida Wankai Assembly Constituency 11th Manipur Legislative Assembly as a null and void. Oide High Kibagaloinana Court Asina petitioners Re Y Irabot Po 15 Wankai Assembly Constituency member ne Haina Lautoke Hainasu Rai Adu the Palli. Petitioner ke Maikaida Senior Advocate Mr. H.S. Paunam Amadi Mr. H. Gunethor Advocate Lepki. Responding ke Maikaida Mr. P.H. Narasimha Senior Advocate Mr. Lanin Hijam Additionate H.D. Mrs. and Despriya Advocate Amadi Mr. R.K. Milland Advocate Lepki Bagaloinana Mamang Thagi Tang Taratreta Satakiba hearing Aduge order reserve Duna Thamlakiba Adu Ngasi April Ge Tang Taramanga Lisangani Kumatoida Adjustment as Dugi Rai Pikibani. Migala Duda Okram Henry Singh R.K. Priyobata Singh Amadi Yongkampi Irabot Singhana Indian National Congress All India Trinaman Congress Amadi BJP ki Mireb Oina Lamba Thena Kibani. Panbayabadi Lisangane Taratre ki Mikal Duda Congress ki Mireb
O Henryna bottom masang lisang taratro chatred yankay humdoy pangdura may pakibani. Y Irabona lisang taranitroy sambri taratare pangki ngasi Y Irabot po wangkay kendragi MLA oide haina Honorable High Court na lautok pada kendra adugi tungan ba worker kasu mahki yumdalaki. National Education Policy NEP 2020 के मतंगदा नोमगी ओइबा sensitization program amangasi ayu ika kaksen kuno college ne sinduna college sege Sivananda Memorial Hall da pangthokre tharomduda ex person kaksen kuno municipal council ke h leimadevi municipal councilor sege ex councilor KH Ongvi Radhamani Devi amade kaksen kuno college ke principal SH Manitomi Devi na mathangsena sub guest of honor amadi president oibagaloinana Diang College of Teachers Education ge associate professor KS Dinesh Singha amadi associate professor W Zoyo Timor Singha anina resource person sing oina sadugyaduna ngasagi sensitization ta pangthokleba topic NEP 2020 ga mari lainana wapom kya phangdoki nakalomaramda NAG NIRF National Institutional Ranking Framework and AISHE All India Surveillance Higher Education haiba topic sida nomagi oiba workshop amasung asinung tinda kaksen kuna college sida eka kaksen kuna college na silaga amade kha Manipur college kaksin na coordinator oraga pangthokre tharomduda eka coordinator KMC Kaksing KSIS Zoy Kumar Ikak member KMC Kaksing L Suraj Kumar Ikak member Dr. M Roma Devi KMC Kaksing principal P Raghu Kaksing Kuna College ke principal HIS Manitomi Devi na president member sang oina sarugyaki Ibotombe Memorial Charitable Trust na tha sige tang taramathoida haudokiba Ibotombe Memorial Land Bank po haro kendra ge masangnai bakharana samjin sajinba aranba wafam sing season aduna minambani haiba yauna tonga ba propaganda kya tawduna miyam dallana uhanaba honarakpa ase laibak thebani matung tawbiraktana basu haina trust asage secretary maibam tomtinna phongdorakli Ibotombe Memorial Charitable Trust na sinduna ngase hairok talaiba trust asige office ta pangthoke pa pauge mi phampa amada wafam ase tomtina phongdokibane maibam tomtina hai trust asna hengsi amade hinghanse haiba wakalonda chahi lisang sitna miyam ke amade samaj ke mateng pangtuna lagleba trust asibo aranba samson sajanba wahiwata ke asisnaduna miyam dallana uhanaba honarapa asilaiba thibane Hauze COVID-19 maram oiraga matam sangna thabak supam nompham leitabana yumda leibana marambo oiraga thengnadakliba chaningai thaningai leitabage awaba kya mayongnariba asidage kohanaba pandamda Ibotombe Memorial Land Bank ase haudoksabani trust asibo amade land bank asige wakalonbo nuksibiduna trust asida hauzak pawbada low sangam chahunga tarambari kathokpirakpa amade low sing ase Jinja ke awaba mayoknariba lodi uningba lodi leijadaba miyoisingda yenthokpa asibo kendra sige masang naiba kharana miyamda namthangni haiba asidi laibak thibani trust asina tawjariba thabak thoram senka asibo miyamda lana sandopagi mahota trust asige thabak thoram senka asida amata oina thodang lominase amade aikhoi punna himminatuna trust asina haudok chariba hingse amade hinganse haiba asida saduk iyabiyo adombo trust asina taramna oksanaba kota thangalaga leijeri haiki Lisingani kumathui kunithoi gi electricity tariff lapthong nabage joint electricity regulatory commission for Manipur and Mizoram gi kumathui rak subha state advisory committee gi mifam amanga se classic rande da pangthokre Ngasi pham khiba mifam aduda MSPDCL ge managing director NJ Subhasandra phongdokibada March ke tang taru lisingani kumathui dage chanaba haugadaba anawa electric tariff COVID-19 pandemic na marambo oiraga Thinta khiba aduge amuk nauna lisingani kumathui kunithoi ge tariff lapthok nabage pandamda pangthokpane amadi JERC Manipur and Mizoram ge tariff file tawkre haina phongdokhi
ngasigi mifamba asigi matung public hearing so pangthokani hairi ngasigi mifamba duda Joint Electricity Regulatory Commission ke chairperson Lalchar Yana Pachoksu Sarugyaki Dalit Sahitya Academy Manipur Indiana Senduna observance of 130 but anniversary of Bharat Ratna Babasaheb Dr. B.R. Ambedkar bo Ningsing Baga Marilenana Award Kuntrani Pant Ngasi Manipur Press Club ta Lanthokre Hariba Award Asi Miam Gidamak Katokpaga Loinana Tauriba Tabaka Thoram Singda Todo Hendopa Singtaningai Oiba Gabo Sakangdura Manipurgi Atoiba Manipuri Mapari Award Manipurgi Atoiba Mamamloi Award Manipurgi Atoibi Thona Phabi Award Hariba Award Sing Ase Lanthokpani Manipurgi Oina Award Panglaba Singda MP Leichamba Sanazawana Momento Citation Singba Kusinake Award Pangba Singi Marakta Ka Manipur Hindustani Sangeet Mahavidyalaya ge Principal S.H. Nabakumar Sharma Suyauri Laingaka Sina Assembly ke House ke floor da ngang kiba sink tabakta ontok tabase House ke dignity ngak taba manbak loinana House da ngamani haina thamkiba sink tabakta ontok naba MLA Joy Kishada apel tawrakle Ngasi MLA gi yumda pangthopa pawgi mifamda MLA na makata na hai lisangani kumathoi ge financial di year ge oina PWD ge paisa thaduk tabge strike na chingba tawraklibasi buses da habkhiba paisa kadaida chakrabage haina hangrakle amadi haujaksina karamba matamda pithokadage haibado paliba lengak asina khangampham thoi haina phongdarakle mana makatarduna Maitei Singi Singlaba Laipam Land Kobroge Kalbat Tugaibasi Political Intention da Tawa Mali Masi Matungda Tobigano Social Media da Kangluma Sent Nungshin Natanaba Tawongda Ngambagi Tabak Chataragliba Singi Matakta Lenganga Accent Lokanaba Apel Tauri Amadi COVID ki second wave ki Sapo Hengalakpana Marampo Oidaga Miyam na second lockdown ta laktanaba lengang na thengnarakpa natna miyam punna section ministry haina phongdorakpa kaloina na takdugi handak chehige fight the drug lords save your youths haiba themda pangthokpa calendar amasu release tawki akoina 1890 ki 1920 ki sahi ani the budget ta thana budget session da thana na pukharkraba thangoi labi kharagi payment to naba Honorable Wax Minister on the floor of the house da so idna kare nias le pithoni la khumba mathangi da su mamang da ngau handa ke so idna pithoni la ko jibo pithok ta base laingak sina how ki se masigi dignity masi honor se ngak ra ha base masi asobu question ore Sangai Rabi Saksakpi Rani Sarmana Monsangai da Laiba all as a home da Ladiba Al Laman Singda Sajibu Terawaga Mari Lainana Tangai Padana Nomgi Numita Darkar Laiba Ngamzaba Kudol Portsing Kudol Tawagi Tauram Pangtokre Home Sida Laiba Ahal Singda Mahaki Maiki Dage Senate Chanaba Pirol Sing Yauna Kudol Tamdana Ikai Kanaba Utkibane All as a home asigi caretaker Al Amana Pongdurakpage Matung Ina Asagumba Kudol Sing Asi Tambirakpa Asi Aikoige Pungninda Apenba Poi Haibagaloinana Harawasu Pongdoki Kudol Bagi Thorampa Duda Rani Sarmana Haikibada Hausaki Matanda Mama Mapa Singbo Mirai Bagi Chank Wankalapa Asilabak Tibani Isai Sakpi Ama Oina Leirubana Masidaki Pangpa Pisha Karana Kudol Sing Asitamzabadi Aikoi Kudimak Nomadi Soidana Ahalu Erakane Haiba Wapam Paladuna Ahalaman Singbo Nukshina Luna Tobibaki Tangai Padabalai Haike All as a home Singda Ladiba Ahalaman Singbo Nungshina Amade Luna Tobibana Isorke Seba Pangbaka Sabanai Haike Matung Tarabadasu Mateng Pangkigan Hairake Ahalaman Singdasu Isai Satuna Tahanke Simbagidi I say Shakti Madigoy, I do say Sakara, the Port of Pishaduna, I got 100 Kisimutan, the Han Boy, Monkan, Padam Kazana, home of the Ray,
ꯇꯧꯕꯅꯦ ꯑꯗꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯉꯝꯁꯨ ꯉꯝꯃꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯨꯀꯣ ꯑꯗꯨꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯤꯔꯝꯃꯣ Hairok Turen Lu Nana Thamnaba Pandamda Environment Kanbalu EKL Hairoke Masing Yamlaba Thomi Singna Ngasi Hairok Turenge Hairok Wangsing Tainaba Mapam Singdage Romeo Pal Bidya Mandir School Mapa Phauba Ningtina Sengdokre Turenasi Lu Nana Thamnaba Miyamna Mating Pangbiu Turenge Mapal Amadi Turent Khongnungda Phata Haude Hunthaba leplasi haina EKL ge maikaidage hairoke miyamda appeal su tawragli EKL ge thomi singh aduna ngasi ayuka anganbadage hairoka wangsing tainaba mapadage hauraga ipu manohar kumpham hairaga su khangnaba Romeo School mapa phawbage turenge saruke nagya taramba phata haude amod akai taramba singh amade turenge khongnungda pishil lamba amod pakya khonggatke JCB Amasizanatuna Mapam Chana Chana Miamge Pata Haude Hundok Pump Dumping Side Cameron Susemki Turend Sandok Pada Sarugya Kiba EKL ge convener Lystram Zugol Maitina Hai EKL na Jahi Kudenge Hairok Turend Asi Luna na Thamnaba Ngamsaba Tabakta Sengdokpage Tabaka Amomok Pangtuk Sabagum Handak Sahige Su Ngasi Turend Asi Sengdopani Hairok Turenge Nagyata Kundariba Miamna Turenda Pata Haudi Hundokpa Tobiganu Haina Apel Tauraduna Convener Jugona Makatana Hai Turelda Amgoda Akai Langthukpage Hauzeka Hairok Turenta Asi Laina Keage Pokpam Oire Miamge Hagsenda Chauna Akaiba Pirak Tringaida Aikoi Puna Wakanda Taminaduna Turen Asi Lunana Taminasi Haiki Ngasi Siribam District Manung Channa Laiba Porobekra Subdivision Ge Goa Khalge Lambi Sembagi Tabak Manipur Putty Industry Corporation Limited Ke Vice Chairman Oiriba Kesar Kumar Singana Yangsen Kre Yangsen Kongsarka Mari Lainana Kesar Kumarna Haikibada Goa Khaldage Porobekra Bajar Tabalambi Amadi Army Camp Laibadage Guakhal Tabal Lambi Asi Pau Assembly Lamdam Masigi Praja Singna Nongzu Thamatamda Awabakya Mayung Nariba Kudung Sadaba Satra Singna Guakhal Lamkhaidagi School Pau Walakwa Matamda Tengnariba Kudung Sadaba Asi Yenglaga Kungang Asigi Praja Sing Civil Society Ge NGO Singi Luchingba Singna Sembinaba Haibadagi Machigi Awaba Asi Karada Oirabasu Kongna Nabagi Damak Haukiba Numit Karani Didigi Lambi Asi Semdaba Honazabane Sigi Praja Singna Yamna Wana Nongju Thagi Matamda Yamna Wana Chatok Sinta with the Kudung Sadaba to Galwina Sata Sati Singna Kwakalam Haitagina School Bahola Kumatamda Kingnaba Awaba Kudung Sada Kayadu Kunga Sigi Lamdamasi Kwakali Praja Sing Alaman Sing to the Civil Society NGO Singi Luching Singna Kanna Habi Badagi Namasi Kador Shawab Shikuk Nabidamakta Hokiban with Karnigi Mamandagi Lambi Simjin Naba Honajar Pani Imphal City ga Hek Tangnana Ladiba Kendra Singi Manungda Amak Oiriba Lamsang Kendra Asida Matik Saba Apaba Higher Secondary Amapauba Laitabana Kendra Asigi Mahiroi Kaya Chahili Sang Sidna Ningbakaina Lady Haina Kendra Asigi Intending Candidate Amasu Oiriba LZP Manipur State Unit General Secretary Kundrakpam Kanba Maitina Kundokre Wabamasi Ngasi Kendra Sigi Manungda Ladiba Class 10 Amadi 12K exam Thanaba Sem Sariba Mahiroi Shinda Reading Lamp Amadi Study Material Sing Kudon Tambage Makas Chatarapa Thoramda Pongdokibane Kundrapam Kamana Makatana Pongdokibada Lamdamba Ama Chapatpa Haibasi Haurakliba Tungi Yumbi Oigadariba Mahiroi Shingbo Sangat Pasina Ahanba Oipam Thoi Isa Semsi Imong Pahansi Mathangda Laikai Miyamba Uwakal Tahansi Adu Oiba Taragade Chapatpa Lamzenda Yawangangane World Champion Kayarak Oikraba Kom Puruke Boxer Maricom na Mahake Kom Purupta Natana Iranda Manipur Amadi India Lengak Asibu Malemda Saktapada Todang Lodi Asigumba Kendra Sitige Apaba Matik Saba Mahiroi Shing Sanaroi Shing Amade Atay Hiram Keada Mai Pakpa Mahiroi
थोरकपा तारगदि केंद्र असिदा नतना लमदम असिबो सक्ताकपदा साउना मतेंग पांगदोरिबने अदुना केंद्र सिगी नहा सिंह टिंजंग काइजंग दनबा होनाबदा मियाम चप मानना थौदंग लौमिनेसी कुंद्रापम कनबना केंद्र असगे महिरोई सिंह अमदे मियामगे अवद अपाक्या लेप्तना यंगसलपा असिदा केंद्र असगे माइके क्यागे मियामना कनबबो थगतपा अमदे तविमंग खंगबा उलगले District Sport Association Kaksingna Sinduna Pangtokadiriba Second SIS Rakesh Singh Second Division Football League 2021 da Saruk Yakadaba Langmaidong Mamang Laikai Citizen Club LMLCC Langmaidong na Konba area da Laiba Sanari Shingda Club Asina Uniform Pamade Ate Polam Singh Yantopugi Thoram amang asi LMLCC Langmaidong ge office da Pangtokre ngasi yanthokriba polam sing adudi uniform khungop moza amadi bol sing ne polam sing asi assistant SP kaksing LO yumnam zoira singa MPS ke kothang da club asage sport ki sponsor tawriba MD Nitin Mayer Sport Private Limited amadi Bharatiya Sport Khoyathung Road Thangal Bazar anina pullaga pirakpani hai Manipur ke sangnaraba filmmaker Myanmar MK Jet haraga khangnaba Moirang Tem Kamaljina Laikidabada Senior Writers and Playwright Forum Manipur na awaba phungdorakle Forum asigi Secretary Rajit Ningthauza na press tatokpa Gerald asina high Sankar Film Industry ge mapu oiramba filmmaker asi Senior Writers and Playwright Forum ge founder member orabe Impalis ke Tangkhamda ing lisingama Jamapan Nipumapan ge October ge tang kuntrada pokiba MK Jitna puthulamba film kharadang palabada asiba thawai ge mami mihatpa bright film ga khusamna duna puthokpa kanaga hingaugani maichak aroiba bidai amadi nongju ahingne Manipur film ge sangnai daba asi All India Radio ge approve sairing basu oirami film paganaba aiba sing machamau phana Thamba tangai pade haiba wakalom puthokna Senior Writers and Playwright Forum linkapada achawalam sing maira oiramba oza asina lekhidabada leiba ke award pa amang oiragani haiba wafam galoinana minute ani 2 minute leptuna awaba phongdopa galoinana leikhidrabage lehoriba imang manungge awabadasu saduk yari haina awaba phongdokpage cherola sin hairi Union Education Minister Ramesh Pokhriyal Nishank Virtual ge Kutangda Indira Gandhi National Open University IGNOU ge Kuntram Maridak Suba Convocation da Wangang Kre University Aduna Degrees Diploma amasung Certificates of Different Programs Lakani Lising Contract Chanipan Nipumari Mai Paglaba Mahiru Shinda Yantoke Convocation ge Thoramadu IGNOU Headquarters da ge virtually oina Pangthoki bane Mai Paglaba Mahiru Shinda Minister Nishana Harau nungaiba phongdoki Education na masabo masana khangjaba ohenba ngami amadi anoba education policy ke key highlights singsu masana masabo khangjaba haibachini haiki New Education Policy 2020 ke maru eba sarukama oiriba source based credit system na mahi tamliba singda course khanabagi khudong saba piri Meritorious Mahiroishinda Medal Kumapan Supiki PhD Yankei Manga Amasung Ample Degree Certificates Darahumdui Kaksu Yantoki Nipa Mahiroishinda Nupi Mahiroishinda Medal Pangba Henki Medal Kumapan Ge Manungda Kumathuidi Nupi Mahiroishinda Panki PhD Amadi Ample Degree Singdasu Nupi Mahiroi Contractorena Panki Vice Chancellor Professor Nageshwar Rauna University Asige Resident Center Yankei Taru Amasung School Kumathuina Digital technology ke khutang dale palaitna academic support Mahiru Shingda piri haiki National Capital Delhi da weekend curfew imposed tawgadore COVID-19 case masing hangalapana maram oidna irage numidangi pung taradage ning thawkabage nongalamdai pung taruk phawba curfew thamgadore Delhi Chief Minister Arvind Kejriwal nangasi haikibada malls gymnasium spa sink Mapung Pana Thonglon Gani Cinema Hall Sindi Chada Kuntrage Sitta So Utpaya Hangadore Mahana Makatana Haikibada COVID-19 Pibam Laksile Atum Oinama Miamna particular hospital Amada Min Chanaba Tagnaroidabane
Hospital singnasu COVID patient singdamak phamung masing hangana bahai essential service ki damaktadi curfew passing pigani hainasu Chief Minister Grejwal phongdoki hospital bed lisamanga su leire hainasu mahangna phongdoki hauzik arobada maroiba pau amane pizari Yongkham Irabona Wangkai Assembly Constituency ki oina Manipur Legislative Assembly ki elected member oiragani National Education Policy 2020 ki matangda sensitization program amasung ke NARF amasung AISHE ki matangda workshop pangthokre Miyoi kuntra nipanda Dr. Ambedkar Award Rajya Sabha ke MP Leisam Basana Zawuni yanthokre Loinana Union Education Minister Ramesh Pokhriyal Nisakna Indira Gandhi National Open University ke kuntra maridak soba convocation da virtual ke kuthangda wangakre Image Paldam asigi de matang asidaloijare meng tabiri besongbo amukana promjari